social media da aranba pau sandokuna kangluf anigi marakta nungainadaba thoganaba honariba singi mathakta akanba action lokhatnaba Chief Minister Nongthomam Birena Phongdokre Manipur ki Governor Ajay Kumar Valana National Integration Tour gidamak Khongsan kiba apunba College School gi Mahairoi Singh amadi Naha Singh bulam thakre Manipur Police Training College chagi khulai lut tawbada trainabani haiba khulai khulngakpa ahum Assam gi CBI Special Judge na pre-arrest bill pikre Lanjena duna lairiba imung sing masagi mayumda hanjinriba fauba lamdam asi tangdulaitaba hanjinle haiba yakiroi haina CLP leaders okram ibobina phongdokre Amade Liangmai Naga Nupi ama Kuki Furuf ke Miyoi Karana Fu Traiduna Talaki Bagi Mayokta Liangmai Naga Women's na Churachampur amadi Kangpokpi Fauriba Makhan Get Things in Cray Kurumjari ISCOM News Meng Tabiri Punamak Pukherodari Bamna Taramnok Jari Hojik Pau Sandong Pizari Kangan Jaba ama ISCOM Media Private Limited now Sandok Jaba Local Channel Kara Software Update Tauba Maramna Matam Karagi Oina Signal Fangdabagi Kudong Chadaba Lairagani ISCOM gi Management Team na Software Update Asi Atobada Loishinduna Mahosagum Miamgi Togal Taunaba Kan Honari Kudong Chadaba Sigidamakta Subscribers Singna Waro Bidanaba ISCOM Management Team gi Maikadagi Kangalakli Social media da aranba pau sandoktuna kangluf anigi marakta nungsinatana siliba miyoi singi mathakta akan ba action lokhatlagani haina Chief Minister Nongthomam Birena Phongdokre wafamase mahak nangasi CM Secretary ta labor card pairiba miyoi singda selgi oiba mateng yenthokpagi thauram amada phongdokhibani thauram aduda Chief Minister na beneficiary singda punna lupa crore aniga lakh Marfumapan sup na lising yangkay mangagi mateng yentoki thauram aduda mahak na makha taraduna social media da kangluf anigi marakta nungay na daba thokhan naba yaba pau sing sandok libasing masak khangdoktuna matik chaba action lokhat naba mari leinaba department ta khangan kre lamdam asida makhatana law and order gi fibam Kaihalakpa yaba thabak singi mayokta lengak na akanba miyeng changli kanagumba miyoy kangluf amatana lamdam asida Kundaminariba Furup Singi Marakta Nungainadanaba Tokhanba Honaraklabadi Maduga Chapchaba Action Lokalagani Haibagaloinana Miyamna Social Media da Pau Share Tauba Matamda Pau Adugi Achumba Aranba Hana Tidoknabasu Appeal Toki Loinana Chief Minister na Lanjena tuna lairiba singi matangda phongdokladuna irang asina maram oiraga relief camp ta lairiba miyoi lising mangaga chaniga kun mangada lupa lising manga gi send from yentoklagani atopa miyoi marfudana lupa lising tara fangalagani haiki Manipur South Paisi koi yum the lady me singi send talk later the arrow imung the lady Manipur the lady yum mayamse praja lak kuntramukse masigi mai magi imung se the send talk later sabing later Manipur South Pai arrow like akan baki raba zati kan baki raba moina sawini ne na dum nang nasan nasa ba du yon thok da mi wara di politics sor kono nasagi nazati gidam kal lepang ngam da boerba nariba gidam kal lepang ngam da boerdi politics soro aduga ki bagi vote kai hidra ai pham tu hidra ai moina ai saw hidra ina achumba haiba ngam moi da boerga di aseng ba to ngam moi da boerga di politics sor kono politics di aru ba laiba ki pone sana ba pona te sidi politics bu sana nam da gini ngasi ko na waris Manipur ki Governor Ajay Kumar Valana National Integration Tour gidamak Khongsan ki Bapunba College School ge Mahairoi Singh amadi Naha Singh bulam thakre Tourda Assam Rifles ki Civics Action Program gi manung channa pangthokpani ngasidagi Khongsan ki ba tour adu chatliba tha January 13 fauba chatkani tour aduda nupi macha taruk amadi nupa macha taramari punna Mahairoi kunna saruk yari Tour asige pandamde India ge ina kullaba culture amadi natpu lamdam asige naha singbu khanganabani
Tour asida saruk yariba mahiroi singi mafamda Governor na India gi tongan ba lam kai nat amade Chatnabigi matangda hena losing lainaba honaba matau tabagi wafam thamki Nungaiba mai pakpa khongchat ama oinabagidama Governor na mahiroi singda yaifa pau jail supiki Manipurda haujik thokliba irang asiga mari lainana thokiba thodok amagi matangda CBI na haujik tathariba case amaga mari lainana Assam gi CBI Special Judge na accused oiriba kulngak pa ahum pre-arrest bail pikre case ase kumjali singani kulhumdoigi megitang marida Manipur Police Training College MPTC campus tagi khulai lut tawkibagi thodok aduda chenabani haiba Kaisam Johnson konthaujam Romojit Maitai Amade Atokpam Kajit Atopaming Kisorjit Makoi Ahumna pre-arrest bill pinanaba petition ama file tawrakpadagi miscellaneous case oina hariba court asina ngarang hearing chathakibani petitioner oiriba kulngakpa ahum aduge council maisnam Johnny Maitai amadi CBI ge public Prosecutor SP Singna Thamlakpa argument sing munna taraba matung court asina petitioner ahum aduge February makoibu pre-arrest bill adu pikibani Council Maisnam Johnny Maitaina ngarang court ta thamkibada case ase Supreme Court na mamangda thokiba order amagi matung inna Manipur gi irang asega mari lainana case khudingmak special court na wayan gadabani Assam gi special court asina so council gi wafam adu chummi haidana CBI na so IPC section 120B 395 amadi 412 gi manung channa hanadagi case asige charge set file toduna leire haiki loinana court asina mamangda pikiba order amagi matung inna haukiba December gi tang 19 da petitioner oiriba khulngak pa ahum ase Assam ge Kamruf Metro ge Chief Judicial Magistrate CJM ge court puthoknaba wayen kibaleire numit adugi wayalda CJM na makoi ahumbu security amamam galoina lupa lising kungi bel PK masigi matung January gitang ahumda amok CBI na hariba mioi ahum ase courta lakide haina fongdorakiba wafam ase asoiba kharalei masida natana hariba petitioner ahum asige haujik fawbada chathariba proceeding sing asida custody gi mapanda leiraktuna lakibani masida CBI na haujik khakta makoi ahumbu judicial custody da thamnaba appeal tawrakliba asige tangai fadaba maram ama pibasu leite maram asina haukiba December ki tang 13 ta thokiba interim order aduda trayat naba karimata leite haidana makoi ahumda pre-arrest bail piduna missionless case ase loishin ke Lanjana duna lairiba imung sing masagi mayumda hanjin riba fawba lamdam asada tangdu leitaba hanjin lakle haiba yaroi haina SLP leaders okram ibobina fongdokre wafam ase mahakna Manipur gi Governor Ajay Kumar Valaga unarraba matung paumi singda fongdokibani SLP leaders okram ibobina luchingba MPCC gi miut kangbu amana ngase Governor ga unakiba duda Manipur da haujik oiriba Pibam asigi matang da kupna kanakibaga loinana irang asi karamna loishin ba yagadagi haibagi matang da Governor da suggestion kaya thamki okram ibo biga paumi singda makatana fungdo kibada nongmai kapna ba lepkiba asigi oina de yamna fai adum oinamak lan generiba singna relief camp ta leibagi tangai fadaba leiriba makai lamdam asida tangdu laita ba hanjilakle haibadi yakiroi haiki Ngasi Raj Bhavan da Governor ga unakiba duda MPCC President Kaisam Megachandra, Deputy CLP Leaders K. Ranjit, Congress Legislature Party gi Chief Whip T.S. Lokeshwar, Congress MP Dr. Bimol Akoijam Amade, Congress MLA Surjakumar Okram Susaruk Yaki, Mifa Maduda Lamdam Asda Tangdu Laitaba, Mapung Fana Hanjin Hanaba Honabada, Lengak na lokalakpa Kongtang Singda Congress Party na su sogat kani haraduna, Governor gi Maikai Dagisu irang asi loishina ba, Achang Batabak Tauram Singh Paikat Piyu Haina MPCC gi, Miut Kangbu Singh na Haizaki.
Governor gi maikaidagisu mahakna angamba mateng panggani haina khangalakpaga loinana irang ase loishinnaba honabada apunba mityeng changminasi haina fongdokhi haire. Chief Minister Nongthomam Birena masa ngamdaduna leiriba saknairaba theater personality amade Padma Shri Awardee Dr. Ratan Thiam gi sangaida chatuna ngarang unakre. Dr. Ratan Thiam ngasi masagi chohe marfu sure. Chief Minister na Padma Shri Awardee Dr. Ratan Thiam gi anaba tuna phagatnaba amade punsin nungsang na hingnabagidamak mapugi mafamda thaunizaki. Unabagi khongchat aduda lengakna Manipur gi inat khullaba arts amade culture bu yokhatuna thamnaba honari haibagi wafam Dr. Ratan Thiam gi mafamda thamke. Manipur Central Library su develop tawbaga loinana modern library singi standard ta thamnaba honagani hainasu semna fongdoke. Library asida mahairoi singda mathau taba khudingmak thamduna hena lairik paningbagi hainabi thamnabagi pandamda semgat sagatkani haiba wafam su thamke. Liangmai naga nupi gi kuki proof ke nupi ama kuki furuf ke miyoi kharana ngarang kangpokpe district ke konsakhul ke lungwiramda fu chaiduna talakibagi mayokta ngasi liangmai naga women's kobru range na churchampur amadi kangpokpi gi lambi famfam oiriba makhan gate thingzinduna matam kaktana lambi thingbagi khongjang changsinkre thaudog ase ngarang liangmai naga furuf ke Matai Manau Amana Konsakhul ke Lungwiramda Makogi Yum Sananaba JCB Seasonaduna Lebak Thonbagi Tabak Chatharingaida Thokibani Thaudok Aduda Kuki Furuf ke Kangbu Amana Mafam Aduda Laklaga Mafam Aduda Yum Saba Yaroi Haiduna Kihalambada Natana Lam adugi mapu oiriba liangmai naga nupi adubusu furambaga loinana bahaki fonju thugairam kibani thaudok ase kari wahaudagi thokibanu haiba chop chaba khangba ngamdrabasu haukiba numit kharani gi mamangda Senapati District Students Association STSA gi thomi khara kuki singna food chaiba tawrakiba thaudok adudagi Senapati District amade Kangpokpi District ki miyamna District ani asida chathok chasin tawbada athingba thamba leikrabani athingba se thamluraba matungda Committee on Tribal Unity Code 2 amadi Naga People's Organization NPO gi mihut kangbu singna punna faminaduna yanaba purakrabani ngasi liangmai naga women's na changsiliba lambi tingbagi khongjang ase ngarang thokiba thaudok aduda chenaba kuki furuf ke miyoi singna lale haijarak triba fauba makata na changsingani hairi Haujik paugi mrakthana temba break amatang longminase Go Aviator Academy na Manipur gi haujik oiriba tangdu leitadana leiriba asigi yenglaga hauratriba satra singi damakta free course pizari course sing adudi cabin crew amadi ground staff akopa marol gi damak contact tawbiraku 7005285195 amasung 7005819002 natraga aikoi gi office nongmaibung Imphal East lengsin biraku Mayambu taramna okchori Nakalamaromda Chief Minister Nongthomam Birena social media da thagalakpa warol amada school fagat hansi mission makhada aikhoigi state asda leiriba lining laishon ga mari leinaba mahitam fam oiriba madrasa singda modern education bu traditional teaching ka loinana mahiroida mahigi mangal piba howri haina fongdorakle Modern education asina haujiki competitive world asida mahiroi singna loksing hena tansinduna mayung yaba ngamlagani hairi lamdam asigi angang singbu mai pakhannaba lengakna honari haina su makhata na fongdorakli Maharaj Gambir Singh na leikidaba numit na lakpada Minister Yumnam Khemchand Singh na thadorakpa chirol amada ikai khumnaba ulakli Maharaj Gambir Singh na leikidaba numit na lakpada Maharaj na pangthok lamba thabak thoram kyabu ningsingduna Minister na khuyek piduna thadorakpa chirol amada sing tharakli
February ki tang taranithoida pangthokadaba All Manipur United Clubs Organization amukogi kuntranithoi suba Foundation Day gi mangoinana amukona Yaima Eye Hospital Kangempali Pankha Huidrom Leikai amadi tongan ba local club Merapai Bisinga Kusam Naraga Manipur gi mafam kayada Paksan na pangthokadaba free eye COM distributions of spectacles lem na mit layeng ba amadi lem na anok yenthokpagi thoram ngasi January 9 da Imphal East District ki Kundrakpam AC gi Morok Inkol Youth Development Club MYDC ga Kusam Naraga Haudokre Hogdokpagi Thoram Asida Amukogi President Fairoijam Nando Luang, Vice President MM Tambo, Secretary Finance Momo Chatakhel, Amadi, Executive Member Maibam Premjit, Alice Tabi Saruyaki. Thoram aduga mari lainana Amukogi President Fairoijam Nando Luang na Fongdokibada, Amukogi Foundation Day gi mangoinana Lomi Sin Misingda. Inkol amadi labukta thananaba ningtham maru marang sing paksanna yenthokraba matungda amuk free eye cam ase paksanna pangthoktuna lemna anok yenthokpagi thoram ase pangthokadabani lemna mit layengba aseda ngaudong cataract leiba yauram labadi makhoibu operation tawbada amuko amadi yaima eye hospital na fangba yaba Mateng Singh Pangadoribani Haiki, Morok Inkolda Pangtokiba Free Eye COM Distribution of Spectacles Ke Thoram Aduda, Punamui Chamaga Kun Mok Layeng Ke Aduga, Anoke Matau Taba Mitsok Laba Sing the So, Lem Anokian Toke. Trying to receive a foundation, Digi Mangwina, a voice from Mina Matang Pangkok Sakadabani, a CC Hogopunamini. Sumaina koi free eye cam si Manipur gi mafam kya da koi park chana pangthoga mit cholaba kya da koi lemna idak ano pibagi thabak si koi matam pangthok jar kadaba adugi ngasi si moron kol Imphal iski da pom kendra gi moron kol sida koi asida hokdok chabani koi mafam sida koi pangthok je sing asi mi mayam ma yengna ba koi hujik thorang tokjari koi na masi mit si yengthok si haibasi Manipur gi miyam da pamang gi chahi thargi mamang gi koi amukona yaima eye hospital Akoi Kagempli Pankada Labor Siga, Akoi Kusam Nazaraga, Koi Mapum Gada, and the Pankok Lai. Manipur Gimiamsi, Yaringi, Akoi Mit Soktana Honaba, Kaima Mit Sogasu, Akoi Madu lying Raga, Panabona, Marimdi, Punamakasi, Akoi Mitaki Toloponi, Mit Patragadi, Koi Hachang Paroi, Wakal Paroi, Lana Kanakani, Lana Lana Sandra Mamre, then Akoi Mitsi, Panaba, Koi Mit Paragadi. Chang Paragatuni have Chang Padi Punai, Pagaduna Wakalonda, Mid Panaba, Kogi Kuntang, Zilo Patrapani. Lamdam asigi miyoi khuding computer gi knowledge phazana khanganabagi wakalonda Manipur Students Federation MSF ki aikoi lairik ningthina tamse Let's Study Well hariba academic campaign asigi makhada lemna computer tambibagi thoram ama pangthok lagani haina mairoi loop asina thadorakpa cherol amada paujalakle Tha amachufna tambigadoriba desktop publishing course ase lakliba January 13 tagi hauragani chatliba tha asigi 12 amade 13 da apply tawrakpa miyoi sing personal interview tawduna hairiba DTP course asida saru yaba yagani lamdam asda leiriba mahairoi naha amade ahal chahi khaidana tamningba leiragadi phone number 8787789103 natraga 9856 292297 da pau farak naba khangalakli personal interview da khangalaba mahiroi singna January 13 tagi haugadoriba class ase yaunaba Manipur University main gate ki mamang da leiba National Research Center NRC Thongzu Part 11 da laknaba so khangalakli Aroibada maroiba pau mana pizari
Social media da aranba pau sandokuna kangluf anigi marakta nungaina da ba thoknaba honariba singi mathakta akanba action lawkhatlagani haina Chief Minister Nongthomam Birena phongdokre. Manipur ki Governor Ajay Kumar Valana National Integration Tour gidama Khongsan kiba apunba college school gi Mahiroi Singh amadi Naha Singh bulam takre. Manipur Police Training College tagi khulai lut tawbada chenaba khul ngak pa hum Assam gi CBI Special Judge na pre-arrest bail pikre. Lanjena tuna lairiba imung sing masagi yumda hanjindriba fauba lamdam asida tangdu laitaba hanjulakle haiba yakiroi haina CLP leaders outcome ibobina phongdokre. Amade liangmai naga nupi ama kuki furuf ke miyoi kharana fu chaiduna talakkibagi mayokta liangmai naga women's na Churachandpur amade kangpokpi faunariba makhan get thingsimkre. Hawjik fawi on the ISCOM news na pijapa Manipuri pao matang solution jari meng tabi de punamak pomu kana krum jari.